mayam punamakpu Panthou Liklamgi maikaidagi ikoknona khurumjari ngasi amuk tabirasi Panthou Liklamgi paringnana sandokjariba Saktam Aduna ahum suba tangkak mamangi ani suba tangkak adu tabiraga ngasi gi tangkak asida oidiba wari ase nakhoi khalambaduga chanadabra habado yengbiyu karigumba wari asina nungairabadi comment tawbiramo boboina memchada ningthem masak takum mikup ado makhoi animak munna yengnakhi wa amata ngangnakide makhoi anigi matawaduda boboina tapna hairakhi kaidawrage nakhoi ani munna yengnaribo nakhoi ani hana mamangda amuk thengnakhidriba ningthemdo tapna khumlai thengnakreda hairaga ningthemdo mamai tapna laithokki ngaktang leiraga memchana ningthemda asumna hairakhi daningthem nangna mateng pangbibadagi ngasidi dabu boyga aiga masak khangnaba loinaba phangjare nangbu hainingai laitana thagachari karina laman singgadabano ai haifam khangdre memchagi chinglem lo wahayado ningthem haifam tafum khangkide tumin adum leiki memchana amukasu ningthemna makha tarakhi dabu boygumba pukchel sengba yamna ingtappa pukchel chawbani pama kari sulaitabi masak thibi aigidamak daningthem sembi base ai asuki mati nungaije yamna su harauje dabu boyse nangdi nakhoigi lekai oibanina nangna su khara jengsinbiyo madi yamna su chamme ningthemdo memchana hairakpa wahai khudimak amata phawba khumde mamayado ingang sillaga tuminna dum non tharaga lei mataw asumna makhoi ngaktang wari sanaraba matungda ningthema madibu boy chatlagi hairamlaga mayumda lakhi ningthemdo yum yorba matungda topum khangkhide memchana hairapa wahaising memchana masak mataw phajaramba mahangna khallambaduga tayonaramba kaya aduda ningthem memchagi damak wakhan mawan khalai numitugi numidam ningthem tumba khak yakhide wakhal lising mahangna khanduna leiriba mathangi numitta ningthemdo memchada kol amukta di tawrage haiduna mahak memchada kol tawe matam kuina pau phona khidraba thani humena wari sana khidraba ningthemne itha thajadana phone torokpada memchado phone paikhatle phone hek paikhatpaga memchana asumna hairakki ngasidi kari numitno nangi thabak chinba hanakti khara pharabra haiduna memchana wahangan hanglakki ningthemdo khumphum khangkhide memchana amukasu asumna makha tarakki ngarang nanga iga thengnaramdraba ngarang nanga iga wari sanaramdrabadi nangdi ngasisu thabak adum chinduna leiramni ko dabu boydo yamna suphai nangna mahak bo iga khangnanaba sembirakpado nangonda ai kari haiduna thagat wahai pigadabano khangde madi yamna supangna ui ma bo aina asukki matik nungsi nangna su namanabanina khara senabiyo nakhoina chathok khothokpada mabu khara pubiyo losing khara takpiyo ko memchagi wahai singado ningthemna wa thatlaga magi thokpa ngamnaba ama khumlae ningthemna hairae tasengmane thabakpudi ai yamna chilli ngarangi dubudi boboina yadaduna namdana ai lakpane nang engonda wakhan yamna lana khanba male haiduna ningthemna hairakki memchasu nokphet tawraga kaisum khandeda haiduna khumlakki ningthemna phare masigi wari si toklasi haiduna tongan wari ma sana bu hanai numituma wari kya sanakre sanaraba matungda phone chu thamkre numitugi matungdagi di ningthemdo memchada marakta phone tauba message thaba tatan haurakli ningthemna message thaba matamdadi makhoi ani mahosa wari sanakhiba message thanakibagi mawangda hektamak thana bu honarai memchana pakhum pirakpadadi boboigi maramda wa hanglaga boboigi damak message kaya adum khumlae ningthemna yariba makhai
wari ase magi wari onthoknaba kanna honarai matau asumna wari sanaba message thanabada ningthemna magi tongan ba loksing kya sinaduna memcha se magi manakta naksinda honarai mana kan honarabasu memcha na loina khangi ningthem makhan makhan gi loksing kya sinaduna memcha ga maga amuk hana khangnanaba plan kya tawrakli ningthem do kariguma matangda mathanta taksi kya sonjai mahaka memcha ga khangnaram labati ka haina boboi ga memcha ga phone da nungsina wari sanaba makhoi ani koi ba chatminnaba makhoi ani program chatminnaba do ningthem yamna chakchaki yamna suwajaki mahakna hoji khalliba memcha gi wakhal ase tasengna mak memcha na masak thibi nupi oram lagadi mahak khalam gadra khalam loi memcha gi masak matau phajabadu da mahak pungaw ngaw bane mahak hojikti boboi amadi memcha gi nungsinabada kalakpa haibadu su phawri masagi asoiba aranbadi ningthem masana karino khangjade memcha na mangonda tonganaba photo thakribado mabu chang yenglibane haiba madugi wakhal mangonda karisu leite memcha gi phajabana mahak hojikti mathum marang haurare memcha gi nungsibada mahak apambane henkiduna memcha gi damak phattaba saro kaya tattana sinba horokle nomagi numit amada ningthem do mamanaba boboi gi manakta laki makhoi ani wari sanabada boboi na ningthem da memcha ga maga koiba chalubagi wari kaya liba memcha gi ingtapa matau kaya dugi pau kaya tambada ningthem hena khoirangli wari sana sana ningthem na boboi gi phol do paiki boboi di thoidona thausa wasade wari adum liri ningthem na boboi gi phol do pairaga memcha gi save tor number ado mahaki switch leiba number masing amada semdoklaga save torga thamjilamki makhoi ani thana kiba message aduna hana forward tawsillaga mahaki switch leiba number aduda memcha gi maming da save tawbududa message to thajillaga thamki aduga amuk memcha gi number adubuna boboi gi phol adudagi blacklist da thamjilamki matau asumna ningthemna semdokriba singado boboi na khangkiba leite boboi phone gi maramda su thoidona helna knowledge leiba mi natte mahana semba yaba semlaba matungda phol ado manaka thamlaga ningthemna asumna makha tarae maru boboi nang memcha ga loina badi loino tawbatabu memcha haiba nupi se yamna mising nasing nupi ne mahak mamichu yamna ngawbane masak phajabagi matik nupa su yamna khangnabane nang khara haisingna loino mahakti mobile number su yamna paibane kariguma matangda phone number hekta switch off tawraga thambane nang khara section adi loino ko hairam laga ningthem do boboi gi manak taki chatki ningthem na hairam wai singa do boboi khajikting ni chamam nakki haibaga tawbaga numitu gi numidang da boboi na memcha da call tawbani number adudi ningthem na sindokibana number adudi switch off adum hairare boboi leitapum khangkide yamna suwaki numitu gi numidang ado minute kangdana mahak memcha da call tawi haiba yai switch off adum leirabada memcha gi number aduda mahak message kaya thajilli karigi switch off tawribana switch on amakta tawru haiduna message kaya thai number soina badina kadai dagi pakhum lakani memcha su adu mangai mahana boboi da call tawba matamda ningthemna boboi gi phone adudagi mahaki number ado message su call su punna block tawraga blacklist da thamkhibana amata yakide pau phanaba phangkide somdana ningthem gi memcha ga wari sanaba matamda memcha na hangi dabu boido mahaki number chatre mahak kai dawba yawrage nang maga pullabadi pau makta phona na sinbiu haiduna pau kya chelakki ningthem do tan chari khanduna memcha da wakai tawrakki ningthem na phajana semlaga sumna hairae memcha nangon ai tasengna haide hainingdabane boboi do makhoi ki ahan singna nupi ama ngangna bugum tawi nupi ado paisa su yamna paiba male thabak chu tawi hai masak ma taw su yamna phajai ngarang su makhoi ki yumgi ahan sing nupi du yeng chalu bane boboi su
ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ ngarang aina makhoida chalubabu waribu kya sanaba phanglakte matau asumna ningthemne memchada phana chenin sajillaga hairabasu memchana kaidonungda thajab khak ngamkhite phana thajadrabasu boboygi number aduna phone tawu chattaba message thaba chattaba kaya aduda mahak nongu nongi chingnabadi asum helakle boboyna sumangonda phone khak tawrakhitre somdasu nongma boboydo ningthem khoi ki mayumda laklaga mahak phajana kaplamme boboyna ningthemda asumna hai mataw nangna haibadu summe nupi haiba sidi masakku phajarabadi mamit jamna ngawgalle mahak hojikti nupa atopa ehenba khangnaraba male magi number kuire sishop leirakpa nungti aina phol tawi message kaya thai mahak ti kaidonungda switch on tawraktre tasengna ma ai yamna wai leitapum khangde haiduna boboydo ningthem ki manakti yamna kaplammi mathangi numit kaya da su boboydo nungthin gi matamda memcha khoi ki thongal adwaida memcha thorak pa ngai ribani haiduna mahak wakhan nungai ta numin ni humni memcha bu ngai jakhi laibak thiba haigadra memcha na thorak paga tan jana dabana makhoi ani kaidonongda kak thengna khidre masina maram oiraga boboy henna thawai jakpa ningba kaiba sum henki nomagi numit amadadi boboydo makhoi gi lekai gi machan nupi sing amana thawbal bazar da amukta chatminarusi haiduna makhoi ani thawban bazar da gari macha ma tonglaga lakhi numittuda memcha su bazar da pot khara leiba lakhi boboy ga nupi amaduga bazar da pot khara leiraga leiringi gi matang aduda memchana makhoi ani bu ukhi ma ki wakhanda khalle o daning themna haibadu chummedana mi haiba sidi mapan thongda apangma malaga manungdana mawang ama tawbu oire haiduna memchana khanki nasigi saktam aduna hairiba wari sigi ahum suba tangkak asibu tabiraga mathangi mari suba tangkakta karambu oirakpa yabagi haibado mayamna guess tawbirao mayambu aroibada Panthou Liklamna amukana khurumjari